Manipur Top Channel dagi video amta update tawjage ngasi nungthin phongba chi phongda December gi tang 19 da Manipur da hana laisin khraba mitop sing ILP gi matengna card permit pairam da basing pahanna ba drive satharagani CM adu atopa maru oiba paukhrana CAA satnaba thingu haiba Supreme Court na yakhidre hayengi general strike mai pakna pangthokani left party sing ngasi digi hauna sathakhiba taraga mathoi suba Manipur State Assembly gi mapal suba session da Sagolban AC gi MLA RK Imo amadi Thangmaiban AC gi MLA Khumuksam Joy Kisana ILP gi matangda pukhalakpa calling attention amada Chief Minister na haiki hana laikhraba sing adugi matangda di hana card pairamdaba permit pairamdaba sing ILP asina paihananaba drive sathagani ILP sapsana satna hanaba mathau taba guidelines sing semba form issue tawbugi thabak sing kumja English sing ani ga kungi January gi ahanba sayrol fawboda losinana bo hotnagani loinana online da form phangana bo hotnari ILP gi form India gi tongan ba state sing da lairiba Manipur Bhawan Manipur gi international airport state gi tongan ba entry check gate sing da su phangana ba hotnari maru oiragadi kendra gi MLA sing amadi mari lainaba sing da khangange Maraksida center na NRC nationwide oina tawgani haire best year gi thabak ama hairi adu NRC na adumak tawjakhragada wafamni masi cabinet na su hana mamangna warep lawdana khangan khrabane center dagi signal ama hek phangbaga NRC gi process asi tawgani khalle NRC gi asi loikragadi miyamna pamliba thabak khudimak mai pakna honaragani lamdam asida post sei tangkhalakpagi matangda laingakna kari thawrang lokhotlabage haina MLA Govindas amadi MLA Suraj Kumarna pukhalakpa calling attention da CM na makhatana haiki Manipur da price fixation committee CM duna yengsingani nongmada sangdraba yadraba potlam singhong na phangana ba honagani loinana Manipur da ka hena thaw phanglaroi haibgi awaba pokpigano Nagaland da strike tawre tabaga oil pump singda pareng lengbagi hainabi thadoksi handa kisida su Assam da amadi awang nongpoki atai state singda irang laikhibana tawbani hairi phungdokhiyen thank you